ngasi July ki tang mari da thokiba thodok wathok sing matang da phone kiba numidang warim ki pause sing da gi maroi ba khala khusar Manipur Circle News ka mai kai da gi myam gi damak ta paudam jage ahan bada paunil khon pause da gi lokhachari kuki khulai paiba sing na jiri turel da gi imai da hi tongduna jiribam tamna changsillakhre haiba gi thajaba leire pathok chari tamina se sahi asi mamang tha gi tang taruk ta kuki khulai paiba sing na soibam sart kumar koba mioi ama masa gi farm da tabak sudan leiringai phaduna पुख्रबा मतुंग द म्याथिना हाट खिबा अमसुंग निमित अदुदगी मखा तरकपा ओइना जिरिबाम की बोरपेकार सब डिवीजन की तोंगान तोंगान बा मफम सिंगदा कुकी खुलाई पाइबा सिंगना बोम अमदि नोंमै कापसिनदुना युम कै कया मै थादोखिबदगी थौदोक कया थोखरबा मतुंग हौजिक फावबा जिरिबाम दा इंग तप्पा हंजिनदना leiringai charak asida jiribam da kuki khulai paiba mioi kaya changsillakhre haiba si chunggadoribra chingnaba wafam lakle mamang thada su kuki khulai paiba kaya jiribam tamna changsillakhre haiba intelligence ke report phangbadagi north east frontier railway gi maikai dagi section thorang lakhunaba mari lenaba singda khanghan khiba laikre madugi matungda numit kharani gi mamang da jiribam ga tainariba frezol district da gi kuki khulai paiba mioi khara jiri turel da hi लांसे लगतुना जिरिबाम तमना चंगलखरे हाइबा पाव अमसो लेरी पाव असिना मखा तारादुना हाई कुकी खुलाई पाइबसिंग अदु जिरि तुरेलगी इसिंगी इमाई वखलकलबसो हिदा तोंगलगा जिरिबाम तमना लांसिन खिबनी हाइरी अमरोमदा जिरिबामदा पामदबा थौदोकसिंग थोक्तनबा सिक्योरिटी फोर्स ना अकनबा सेक्शन थरंग लखोलिबनी अदु मोइनमक बाराक सर्कल की तोंगान तोंगान मफम सिंगदगी खुंजा कया युमदा लैबा ngamdaduna hojik lanjenaraktuna jiribam gi tongan tongan ba mafam singda hangliba relief camp singda lainaribani jarek asida soibam sar kumar mihat kamari leina na sem kiba JAC na manipur lengakta pi kiba thajaba du thabak oina pangthorak tabadagi mayokta tongan tongan ba mafam singda hojik leptana wakat khongjang changsin maga loinana mihat aduda senaba mioi sing phaduna logi oiba chirak piyo haiduna khongjang changsinduna leiribani nong lekhrabchu chu tharakpa isingna MU yauna mafam kaya isingna thomdinkhre paunil khon pause de gelo khochabani pathokchari imphal turel gi imphal west ki maikai rom thangba singjamai oinam thingel da turel gi torban kaibadagi chentherakpa isingna manipur university campus ising thomdinkhre maru oina hojik phawbada boys hostel 1 2 3 4 da ising sangsilaktuna hojik khugi mathakta yore madugi mathakta tongan tongan ba department sing da ising sangsilaktuna teaching amadi non teaching staff sing gi office sing jo sing thumjilakle masina maram oiraga mahairoi lefam leitabana atopa mafam singda thaidokna khre loinana thangna bai sing leitabadagi awaba so mayuknare hojik hojik so turel torban kaibadagi si tharakpa sing university campus manungda chensilaktuna ising thumagi sang so wangkhalakli university asigi makhada pangthokadaba examination sing so matam kaktana jaithokre nakalam romda oinam thingel mapada torban kaibadagi ising isau thokiba aduna hojiksu singjamaidagi khara haitharakpa langthapal phawgi mafam kayada isingna thumli hairi nakalam romda konthaujam amadi nambol kendra ani gi mafam kayada nambol turel kaiduna lofam amadi nga gi farm kya yauna yumsing ising thumjinduna hojik phawba changba yadana leiba mafam kaya oiringai asida ngarang nambol turel gi thangtek ta hanagi kai khiba mafam adugi nakalda amuk nauna amuk kai tharakpadagi ngasi mari linaba department sing yauna arambai tengol unit kunmari nambol gi volunteer sing kendra sigi MLA oiriba thanaujam basanta amadi Dr. Sapam Ranjan yauna maikai adom ge myamna thingnaba kanna honari amorom ngasi ayuk imphal jiri lambi gi ke sinam kul manakta sing ningkhairak padagi imphal jiri bam lambi phaunadre hojik NISIDC elna lambi asi chathok chasin yanaba lambi sembage thabak kanna chathari lambi asi chathok chasin yadabana maram oiduna jiribam tamenglong amadi imphal dagi chatkhiba gari sing lambi asida panduna leiri hairi